ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯆꯍꯤ 15 ꯁꯨꯔꯕ ꯄꯥꯈꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯁꯥꯃꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯤ ꯆꯍꯤ 10ꯕꯨ ꯍꯦꯜꯂꯒꯗꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯗꯕ ꯊꯣꯛꯂꯒꯗꯤ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯅꯩ, ꯑꯗꯨꯒ ꯂꯧꯕꯨꯛꯇ ꯁꯪꯇꯞ ꯑꯃꯗ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯝꯅꯕꯤ ꯑꯁꯤꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯁꯥꯃꯨꯒꯤ ꯃꯇꯥꯎ ꯊꯣꯏꯕ ꯃꯈꯨꯠꯇ ꯐꯤ ꯃꯌꯣꯝ ꯑꯃꯒ ꯇꯧꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁꯥꯃꯨꯒꯤ ꯂꯩꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯃꯨꯗꯤ ꯊꯣꯏꯕ ꯂꯥꯛꯄꯗꯨ ꯎꯕꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯗꯨꯅ ꯃꯈꯣꯜ ꯊꯣꯛꯄ ꯃꯈꯩ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯁꯥꯃꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ, "ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯀꯅꯤ꯫ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯒꯦ ꯍꯥꯏꯕꯗꯤ ꯅꯤꯡꯗ꯭ꯔꯒ ꯃꯈꯌꯥꯠ ꯑꯁꯤ ꯁꯦꯒꯥꯏꯗꯣꯛꯉꯩ ꯅꯣꯛꯇꯨꯅ ꯂꯩꯅꯦ?" ꯁꯥꯃꯨꯅ ꯅꯣꯛꯂꯒ, "ꯑꯩꯗꯤ ꯀꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯎꯠꯇꯣꯏꯕ? ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯕꯒꯤ ꯂꯥꯛꯑꯕ ꯅꯠꯇ꯭ꯔꯣ? ꯄꯨꯟꯅ ꯍꯦꯛ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦꯗꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ." ꯊꯣꯏꯕ ꯃꯈꯣꯡꯒꯗ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯊꯤꯜꯂꯒ, "ꯃꯗꯨꯒꯤ ꯍꯤꯡꯆꯥꯕꯤ ꯁꯒꯣꯜ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯩꯈꯥ ꯇꯥꯍꯜꯂꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯁꯪꯇꯞ ꯑꯁꯤꯗ ꯂꯦꯟꯕ ꯇꯥꯔꯦꯀꯣ꯫ ꯅꯪꯗ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯣ. ꯅꯆꯥꯗꯣ ꯆꯥꯎꯕ ꯉꯥꯏꯔꯒ ꯑꯩ ꯂꯧꯒꯦꯕ, ꯈꯪꯒꯅꯤꯕ ꯅꯪ." "ꯃꯤꯅ ꯅꯨꯄꯤꯗꯣ ꯃꯃꯤꯠ ꯈꯔ ꯆꯥꯎꯏ, ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕ ꯃꯥꯜꯂꯦ. ꯅꯪ ꯅꯥꯏꯇꯣꯝ ꯇꯥꯖꯍꯧꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯪꯗꯤ ꯊꯋꯥ ꯁꯥꯗꯅ ꯂꯩꯈꯤꯗꯣ. ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯂꯁꯦꯅ ꯍꯥꯏꯅꯕ ꯂꯣꯏꯔꯀꯥꯟꯗꯨꯗ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯊꯃꯣꯏꯅ ꯀꯥꯏꯔꯦ. ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯀꯣꯏꯒꯗꯕꯁꯨ ꯃꯤꯔꯥꯏꯕꯤꯔꯝꯂꯕꯅꯤꯅ ꯈꯤꯔꯝꯃꯅꯤꯅꯦ ꯅꯪ." ꯊꯣꯏꯕ ꯄꯦꯔꯤ ꯄꯦꯔꯤ, "ꯃꯥꯒꯤ ꯃꯆꯥꯗꯣ ꯑꯩꯅ ꯆꯥꯎꯕ ꯉꯥꯏꯒꯦꯕ, ꯑꯗꯨꯒ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤꯕ. ꯃꯥ ꯈꯪꯅꯤꯕ ꯑꯩꯕꯨ ꯎꯁꯤꯠꯇꯕ." "ꯀꯔꯤ? ꯃꯆꯥ ꯂꯧꯅꯤꯕ? ꯃꯆꯥꯗꯨꯅ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯄꯗ ꯅꯪꯗꯤ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯄ ꯌꯥꯕꯨ ꯌꯥꯔꯛꯑꯅꯤꯕꯣ." "ꯑꯁ ꯈꯪꯗꯦ. ꯑꯩꯗꯤ ꯃꯉꯣꯟꯗ ꯉꯁꯤꯗꯒꯤ ꯁꯤꯡꯅꯔꯤꯕ ꯑꯁꯤꯅꯤ. ꯀꯥꯟꯅꯗꯦ, ꯉꯥꯏꯍꯥꯛꯇꯕꯨ ꯇꯨꯝꯂꯨꯈꯤꯒꯦ. ꯉꯔꯥꯡꯁꯨ ꯇꯨꯝꯕ ꯐꯪꯗꯦ, ꯏꯃꯥꯅ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ ꯁꯥꯃꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯃꯁꯤ ꯃꯥꯒꯤ ꯂꯝꯆꯠ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯡꯗ꯭ꯔꯤꯅ. ꯐꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯇꯨꯝꯕꯁꯤꯃꯗꯤ ꯁꯨꯛꯀꯥꯎ ꯀꯥꯎꯗꯦꯕ. ꯇꯨꯝꯕꯗ ꯈꯔ ꯑꯗꯨꯝ ꯆꯣꯞꯆꯕꯖꯥꯠꯅꯤ ꯃꯁꯤ." ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯂꯩꯔꯤꯕ ꯂꯧꯕꯨꯛꯀꯤ ꯁꯔꯨꯛ ꯑꯗꯨꯗ ꯊꯥꯖꯕ ꯇꯔꯕꯨꯁ ꯑꯗꯨꯗ ꯌꯦꯡꯖꯔꯝꯃꯤ, ꯑꯗꯨꯒ ꯏꯁꯤꯡꯁꯨ ꯆꯥꯏꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯈꯔ ꯍꯦꯟꯗꯣꯔꯛꯂꯕꯗ ꯁꯥꯃꯨꯅ ꯊꯣꯏꯕꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯃꯃꯤꯠꯇꯤ ꯄꯥꯡꯗꯦ ꯁꯨꯒꯠꯇꯨꯅ ꯌꯥꯝꯅ ꯇꯟꯅ, "ꯑꯁ ꯀꯩꯅꯣ, ꯉꯥꯛꯇ ꯇꯨꯝꯕꯁꯤꯗ ꯌꯥꯝ ꯌꯦꯠꯈ꯭ꯔꯕꯅꯤ." "ꯑꯣ, ꯉꯥꯏꯍꯥꯛꯇ ꯅꯠꯇ꯭ꯔꯦ ꯅꯪꯅ ꯇꯨꯝꯂꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯦ. ꯄꯨꯡ 3-4 ꯐꯥꯔꯛꯀꯗꯧꯔꯦ. ꯁꯥꯅꯣꯏꯕ, ꯍꯧꯒꯠꯂꯣ, ꯅꯃꯥꯏ ꯇꯥꯊꯣꯛꯎꯔꯣ. ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯂꯩꯇꯦ. ꯆꯤꯡꯗꯔ ꯎꯃꯪꯗꯔ ꯏꯟꯁꯥꯡ ꯊꯤꯕ ꯆꯠꯂꯨꯁꯦ." ꯊꯣꯏꯕ ꯃꯃꯤꯠ ꯑꯗꯨ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯒ, "ꯏꯁ, ꯆꯤꯡꯗꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯖꯔꯔꯣꯏ. ꯎꯃꯪꯗ ꯑꯣꯏꯅ ꯆꯠꯁꯦ." "ꯀꯤꯒꯟꯈ꯭ꯔ ꯄꯣꯠꯅꯤ. ꯆꯤꯡꯗꯅ ꯍꯦꯟꯅ ꯐꯔꯤꯅꯦ. ꯍꯛꯆꯥꯡ ꯐꯅꯅꯕ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯕꯗꯨꯅ ꯍꯨꯃꯥꯡ ꯇꯥꯔꯗꯤ ꯐꯔꯦꯗꯅ." ꯊꯣꯏꯕ ꯋꯥꯗꯤ ꯉꯥꯡꯗꯦ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯅꯤꯗꯨ ꯎꯃꯪꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯊꯣꯏꯕ ꯆꯥꯎꯈ꯭ꯔꯕ ꯎꯃꯪꯒꯤ ꯑꯉꯛꯄ ꯐꯪꯅ ꯃꯁꯥ ꯃꯔꯣꯡ ꯂꯣꯡꯂꯕꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯀꯤꯅ ꯆꯠꯂꯤꯉꯩꯗꯒꯤ ꯈꯪꯍꯧꯗꯅ ꯎꯁꯥ ꯑꯃꯗꯒꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯂꯤꯟ ꯑꯃꯈꯛꯅ ꯃꯍꯨ ꯀꯥꯝꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯗꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯔꯒ ꯊꯨꯅ ꯌꯥꯡꯅꯃꯛ ꯁꯥꯃꯨꯗ ꯆꯣꯡꯈꯠꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨ ꯑꯀꯤꯕ ꯂꯩꯇꯅ ꯂꯤꯟ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ, "ꯍꯩꯁ, ꯁꯤꯔꯝꯅꯤꯗ. ꯏꯟꯖꯥꯡ ꯊꯤꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯊꯋꯥꯏ ꯃꯥꯡꯉꯝꯅꯤꯗ." "ꯏꯕꯨꯡꯉꯣ, ꯅꯪꯁꯤꯗꯤꯕ ꯆꯥꯎꯔꯤꯕ ꯅꯁꯥꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯀꯤꯒꯜꯂꯤꯗꯨꯅ ꯏꯄꯛ ꯍꯦꯛ ꯄꯛꯇ꯭ꯔꯦꯗ. ꯆꯥꯎꯈ꯭ꯔꯕ ꯅꯁꯥꯗꯨꯅ ꯑꯩꯉꯣꯟꯗꯒ ꯀꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯅꯤꯅꯦ." ꯋꯥꯗꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯔ ꯉꯥꯡꯅ ꯇꯧꯅꯗꯨꯅ ꯂꯥꯛꯄꯅ ꯎꯃꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯃꯇꯥꯏ ꯊꯪꯕ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯅ, "ꯁꯥꯃꯣ, ꯑꯁ, ꯃꯁꯤꯒꯤ ꯍꯩꯔꯤꯠ ꯈꯨꯐꯖꯁꯤꯗꯤ ꯆꯥꯕꯗ ꯍꯥꯎꯔꯅꯤꯍꯦ." ꯋꯥꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯈꯪꯍꯧꯗꯦ ꯊꯣꯏꯕꯒꯤ ꯃꯌꯥꯗꯒꯤ ꯃꯇꯤꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯃꯨꯅ ꯁꯨꯒꯠꯂꯒ, "ꯑꯁ, ꯑꯣꯟꯊꯣꯛꯅꯁꯨ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯦ ꯅꯪꯁꯤꯗꯤ." ꯊꯣꯏꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯁꯤꯕꯨ ꯑꯩꯅꯔꯣ? ꯊꯤꯕꯣꯡ ꯂꯥꯎꯕ ꯑꯩꯒ ꯂꯣꯏꯅꯔꯗꯤ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯎꯖꯕ ꯇꯥꯕꯅꯤ. ꯑꯩꯗꯤ ꯍꯩꯔꯤꯠ ꯈꯔ ꯍꯦꯛꯂꯨꯈꯤꯒꯦ. ꯏꯟꯁꯥꯡꯗꯣ ꯅꯪꯅ ꯈꯔ ꯍꯥꯟꯅ ꯊꯤꯕ ꯍꯧꯔꯝꯃꯨ." ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯍꯩꯔꯤꯠ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯁꯥꯃꯨꯅ ꯃꯊꯧ ꯂꯩꯇꯅ ꯃꯥꯅ ꯃꯤꯒꯤ ꯁꯪꯇꯞꯇ ꯂꯥꯛꯁꯤꯜꯂꯒ,
ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯐꯪꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯊꯤꯔꯝꯃꯤ꯫ ꯁꯥꯃꯨꯅ ꯁꯨꯝ ꯏꯟꯁꯥꯡ ꯊꯤꯗꯨꯅ ꯂꯥꯛꯄꯅ ꯐꯖꯔꯕ ꯃꯈꯜꯒꯤ ꯀꯨꯔꯥꯛ ꯑꯃ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯃꯨꯅ ꯉꯛꯅ, ꯃꯁꯤꯒꯤ ꯀꯨꯔꯥꯛ ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯅꯦ, ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ? ꯋꯥꯁꯤ ꯍꯥꯏꯔꯒ ꯐꯥꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯨꯔꯥꯛ ꯑꯗꯨ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯐꯥꯗꯗꯤ ꯐꯥꯔꯒꯤ ꯃꯇꯥꯒꯨꯝ ꯁꯥꯃꯨꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯇꯥꯟꯅꯔꯛꯄꯅ ꯀꯨꯔꯥꯛ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯀꯨꯔꯥꯛꯀꯤ ꯋꯥꯈꯜ ꯈꯜꯂꯨꯕꯅ ꯀꯗꯥꯏꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯨꯔꯦ꯫ ꯁꯥꯃꯨ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏꯉꯛ ꯉꯛꯅ, ꯃꯐꯝ ꯑꯁꯤꯗꯤ ꯀꯗꯥꯏꯗꯅꯣ? ꯑꯁꯨꯛ ꯀꯨꯏꯅ ꯎꯃꯪꯗ ꯆꯠꯄꯁꯦ, ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗꯤ ꯑꯃꯨꯛꯇꯕꯨ ꯊꯦꯡꯅꯗꯦꯅꯦ꯫ ꯋꯥꯁꯦ ꯈꯜꯂꯤꯉꯩ ꯈꯪꯍꯧꯗꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯥꯃꯨ ꯏꯉꯛ ꯉꯛꯅ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕ ꯈꯣꯟꯖꯦꯜꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯊꯣꯛꯂꯛꯄꯗ ꯎꯔꯦ, ꯂꯥꯞꯇꯛꯅ ꯑꯄꯤꯛꯄ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯊꯤꯟꯊꯔꯨꯕ ꯇꯧꯗꯅ ꯁꯥꯃꯨꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯁꯨ ꯊꯣꯡ ꯑꯗꯨꯃ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯕꯅ ꯑꯗꯨꯃꯛ ꯀꯔꯤꯁꯨ ꯍꯥꯏꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯁꯥꯃꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯏꯄꯥꯒꯨꯝꯂꯕ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯍꯜ ꯑꯗꯨꯅ ꯀꯞꯂꯒ, ꯏꯆꯥꯒꯨꯝꯂꯕ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯉꯁꯤ ꯑꯁꯦ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯄꯥꯕꯨꯡ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯩꯄꯥꯛꯇ ꯍꯥꯟꯅ ꯆꯠꯈ꯭ꯔꯦꯅꯦꯍꯦ꯫ ꯑꯍꯜ ꯑꯗꯨꯅ ꯋꯥꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯎꯠꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯃꯨꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ, ꯃꯔꯝꯗꯤ ꯁꯥꯃꯨ ꯑꯗꯨꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄ ꯃꯄꯨꯟꯁꯤ ꯑꯗꯨꯗ ꯁꯛꯇꯝ ꯑꯗꯨꯒꯨꯝꯅ ꯅꯤꯡꯊꯤꯖꯕꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯔꯛꯈꯤꯗ꯭ꯔꯤ꯫ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ ꯇꯥꯛꯄꯅꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ, ꯅꯪꯗꯤ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄꯁꯦ ꯑꯩꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯄ ꯅꯪꯅ ꯑꯍꯥꯟꯕꯅꯤ꯫ ꯏꯄꯥꯒꯨꯝꯂꯕ, ꯑꯩꯍꯥꯛ ꯂꯩꯄꯥꯛ ꯑꯁꯤꯗꯒꯤꯅꯤ꯫ ꯎꯃꯪ ꯑꯁꯤꯗ ꯏꯟꯖꯥꯡ ꯊꯤꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯎꯃꯪ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯇꯥꯕ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯩꯗꯤ ꯑꯊꯥꯞꯄ ꯂꯩꯄꯥꯛ ꯑꯃꯗꯒꯤꯅꯤ꯫ ꯌꯥꯝꯅ ꯆꯍꯤ ꯂꯤꯅ ꯌꯨꯝ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯏꯆꯥꯗꯤ ꯂꯤꯅ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯏꯁꯣꯔ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯃꯈꯛ ꯈꯨꯠꯁꯤꯟꯅꯕꯤꯔꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤꯉꯩ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯑꯋꯥ ꯃꯩꯁꯥ ꯀꯣꯛꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯅꯨꯄꯤ ꯑꯁꯦ ꯃꯥꯅ ꯆꯍꯤ 19 ꯐꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯁꯤꯡꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯔꯅꯤ ꯈꯟꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯣꯏꯅ ꯇꯤꯟꯅꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯅꯍꯥꯛꯀꯤ ꯂꯦꯡꯒꯥꯕꯨ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯝꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯨꯝꯅ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯂꯦꯞꯂꯝꯒꯗꯕꯅꯤꯀꯣ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯁꯥꯃꯨꯅ, ꯏꯄꯥꯒꯨꯝꯂꯕ, ꯀꯞꯀꯅꯨ꯫ ꯆꯠꯈ꯭ꯔꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ꯫ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯅꯕ ꯇꯧꯁꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯁꯤꯈꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯇꯥꯎ ꯊꯣꯏꯕꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯥꯃꯨꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯐꯠ ꯆꯦꯟꯊꯣꯔꯛꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ, ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯊꯣꯏꯕ ꯂꯥꯞꯇꯛꯅ ꯁꯥꯃꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯤꯟꯊꯔꯨꯕ ꯇꯧꯗꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯁ, ꯅꯪꯕꯨ ꯁꯤꯗ ꯆꯠꯀꯅꯤ ꯑꯥꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪ ꯊꯤꯕ ꯐꯪꯗꯕꯗ ꯀꯌꯥꯝꯗꯤ ꯋꯥꯔꯨꯔꯦ꯫ ꯁꯤꯅ ꯀꯅꯥꯒꯤ ꯌꯨꯝꯅꯣ? ꯑꯁꯤ ꯍꯥꯏꯗꯅ ꯀꯔꯤꯁꯨ ꯆꯤꯡꯅꯗꯅ ꯌꯥꯝꯅ ꯈꯪꯅꯕꯒꯤ ꯃꯑꯣꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ, ꯍꯩꯃꯥ, ꯄꯥꯕꯨꯡ, ꯅꯪꯗꯤ ꯅꯇꯣꯝꯇ ꯀꯞꯄꯗꯤ ꯀꯩꯗꯧꯔꯦ? ꯆꯥꯛ ꯊꯣꯡꯕꯤꯔꯝꯃꯣ ꯍꯥꯏꯕ꯭ꯔꯣ? ꯑꯁ, ꯏꯇꯥꯎ, ꯅꯪꯁꯤꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯕꯣ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯊꯣꯏꯕꯅ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯂꯒ, ꯃꯗꯨꯒꯤꯕꯨ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯅꯆꯥ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯄꯥꯕꯨꯡ, ꯀꯥꯟꯅꯗꯦ, ꯆꯥꯛ ꯇꯨꯝꯂꯥꯟ, ꯀꯩꯀꯩ ꯂꯩꯒꯦ ꯈꯔ ꯆꯥꯃꯤꯟꯅꯁꯤꯗꯅ꯫ ꯊꯣꯡ ꯊꯥꯛꯄꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯌꯥꯅꯤ꯫ ꯁꯥꯃꯨ ꯃꯃꯤꯠꯇꯣ ꯐꯩꯖꯩ ꯌꯦꯡꯂꯒ, ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯩ ꯂꯥꯏꯅꯕꯨ ꯁꯦꯝꯂꯛꯄꯅꯣ ꯈꯪꯗꯦ, ꯃꯃꯥꯏ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯕ ꯈꯪꯗꯦꯃꯤ, ꯃꯊꯤꯕꯣꯡꯅ ꯃꯔꯣꯜ ꯑꯃ ꯂꯥꯎꯔꯤꯕ꯫ ꯑꯍꯜ ꯑꯗꯨꯅ ꯊꯣꯏꯕꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯀꯞꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯊꯣꯔꯛꯂꯒ, ꯑꯉꯥꯎꯕꯁꯤꯡꯁꯤꯗꯤ, ꯑꯩꯅ ꯉꯁꯤꯗꯤ ꯆꯝꯐꯨꯠ ꯑꯣꯏꯅ ꯐꯨꯠꯂꯦ, ꯑꯗꯨꯒ ꯃꯪꯒ꯭ꯔꯥ ꯈꯔꯒ ꯂꯧꯗꯨꯅ ꯊꯝꯕꯅꯤ, ꯏꯆꯥꯅꯨꯄꯤ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ꯫
ꯑꯩ ꯉꯥ ꯆꯥꯛ ꯇꯧꯗꯦ ꯁꯥꯃꯨ ꯑꯃꯗꯤ ꯊꯣꯏꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯗꯨꯅꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯑꯍꯨꯝꯗꯣ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯂꯣꯏꯔꯕꯗ ꯁꯥꯃꯨꯅ ꯑꯌꯦꯛꯄ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯤꯠꯐꯝ ꯍꯣꯡꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯅ ꯅꯨꯄꯥ ꯍꯣ ꯅꯨꯄꯥ ꯑꯍꯟꯖꯥꯎ ꯑꯣꯏꯔꯣꯏꯗꯕ ꯅꯨꯄꯤꯗ ꯑꯣꯏꯅ ꯉꯥꯎꯗꯨꯅ ꯂꯩꯔꯕꯣ ꯂꯥꯏꯔꯩꯄꯥꯛꯀꯤ ꯑꯁꯤꯕꯤ ꯂꯩꯁꯥꯕꯤꯗꯣ ꯂꯧꯕ ꯆꯠꯂꯨꯔꯒ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯪ ꯂꯧꯅ ꯂꯩꯅꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯁꯥꯃꯨ ꯃꯆꯤꯟꯗ ꯍꯥꯏꯗꯣꯛꯈꯤ ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ ꯑꯩ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝ ꯈꯣꯏꯗꯥꯖꯔꯨꯔꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯥꯕꯨ ꯎꯕꯗ ꯊꯃꯣꯏ ꯑꯁꯤꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯄꯣꯛꯏ ꯇꯁꯦꯡꯅ ꯑꯩ ꯑꯁꯤꯕ ꯂꯥꯏ ꯑꯗꯨꯗꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯃꯥꯕꯨ ꯄꯨꯔꯛꯇꯨꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯤꯕꯅꯤ ꯊꯣꯏꯕ ꯁꯥꯃꯨꯗ ꯉꯛꯅ ꯌꯦꯡꯂꯒ ꯏꯇꯥꯎ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯤꯕ꯭ꯔꯣ ꯋꯥꯁꯦ ꯍꯥꯏꯔꯗꯨꯅ ꯁꯥꯃꯨꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤꯟꯅ ꯍꯠꯂꯝꯃꯤ ꯁꯥꯃꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯀꯩꯅꯣ ꯑꯩ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯊꯣꯏꯕ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯑꯁ ꯌꯥꯔꯔꯣꯏ ꯅꯪ ꯀꯩꯅꯣꯝ ꯇꯧꯔꯤ ꯋꯥꯈꯜꯗꯣ ꯏꯆꯣꯏ ꯆꯣꯏꯕꯒꯨꯝꯅ ꯇꯧꯔꯤ ꯋꯥꯈꯜ ꯐꯖꯅ ꯇꯥꯔꯣꯀꯣ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯑꯍꯜ ꯑꯗꯨ ꯂꯥꯛꯂꯒ ꯏꯆꯥꯁꯥ ꯁꯦ ꯃꯁꯤ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯍꯪꯒꯥꯝꯅꯤ ꯑꯩꯒꯤꯗꯤ ꯃꯁꯤ ꯅꯠꯇꯅ ꯄꯤꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯃꯁꯤ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯨ ꯑꯩꯒꯤ ꯑꯆꯝꯕ ꯈꯨꯗꯣꯜꯅꯤ ꯁꯥꯃꯨ ꯑꯃꯗꯤ ꯊꯣꯏꯕꯅ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯒ ꯑꯍꯜ ꯑꯗꯨꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯛꯂꯝꯃꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯥꯃꯨ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯗ ꯇꯧꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯈꯤ ꯅꯨꯄꯥ ꯃꯆꯥ ꯀꯔꯤ ꯇꯧꯔꯤ ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯌꯨꯅꯦ ꯁꯥꯃꯨ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ ꯏꯄꯥꯒꯨꯝꯂꯕ ꯁꯥꯎꯗꯤ ꯁꯥꯎꯕꯤꯒꯅꯨ ꯑꯗꯣꯝꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯣ ꯑꯩꯅ ꯂꯧꯖꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯍꯜ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯐꯔꯦ ꯅꯨꯄꯥ ꯃꯆꯥ ꯑꯩꯉꯣꯟꯗ ꯑꯁꯨꯝ ꯊꯝꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯔꯅꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕ ꯑꯣꯏꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯊꯣꯛꯂꯒꯦ ꯇꯧꯕꯇꯕꯨ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛꯇꯤ ꯌꯦꯡꯕꯒꯤ ꯑꯌꯥꯕ ꯄꯤꯅꯕꯤꯌꯨꯀꯣ ꯁꯥꯃꯨ ꯑꯍꯜ ꯑꯗꯨꯒꯤ ꯇꯧꯔꯛꯂꯤꯕ ꯐꯥꯒꯤ ꯑꯗꯨꯗ ꯆꯝꯇꯛꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯣꯏꯗꯅ ꯌꯦꯡꯍꯟꯖꯒꯦ ꯑꯁꯨꯝꯅ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯇꯝ ꯑꯗꯨ ꯄꯨꯗꯨꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯣꯏꯕ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯊꯦꯠꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤꯗꯃꯛ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯈꯔ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯑꯅꯤ ꯑꯗꯨ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯃꯨꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯕ ꯃꯈꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕ ꯃꯈꯅꯥꯎ ꯑꯗꯨ ꯁꯦꯝꯂꯒ ꯅꯪꯗꯤ ꯑꯁꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯑꯁꯥ ꯇꯧꯗꯨꯅ ꯂꯩꯔꯣꯀꯣ ꯉꯥꯎꯕ ꯍꯣꯔꯦꯟ ꯅꯪꯅ ꯌꯦꯡꯕ ꯍꯦꯟꯃꯟꯗꯅ ꯊꯋꯥꯏ ꯑꯣꯏꯅ ꯅꯅꯥꯛꯇ ꯄꯥꯏꯖꯔꯛꯆꯅꯤ ꯁꯥꯃꯨꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯗꯨꯅꯕꯨ ꯐꯩ ꯍꯥꯏꯔꯤꯕꯅꯤ ꯏꯅꯥꯛꯇꯒꯤ ꯆꯠꯍꯟꯗꯅ ꯐꯥꯖꯤꯜꯂꯒ ꯊꯝꯒꯦ ꯏꯕꯨꯡꯉꯣ ꯑꯩꯅꯦ ꯅꯪ ꯗꯨꯝ ꯀꯤꯁꯜꯂꯛꯑꯦ ꯑꯩ ꯉꯥꯎꯔꯒ ꯆꯠꯇ꯭ꯔꯤꯉꯩ ꯆꯠꯍꯧꯕꯅ ꯐꯗꯣꯏꯔꯥ ꯈꯪꯗꯦꯗ ꯋꯥꯁꯦ ꯍꯥꯏꯔꯒ ꯅꯥꯈꯣꯛꯄ ꯃꯈꯩ ꯇꯨꯝꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯃꯨꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯑꯌꯦꯛꯄ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯀꯌꯥꯗ ꯆꯤꯡꯂꯦꯝꯅ ꯐꯖꯈ꯭ꯔꯕꯅꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯒꯨꯝꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯕ ꯊꯤꯟꯕ ꯁꯛꯍꯦꯟꯕꯤ ꯀꯅꯥ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯅꯪꯕꯨ ꯐꯪꯖꯔꯕ ꯑꯁꯤꯗꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯕꯀꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯍꯦꯛ ꯁꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯅ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯇꯨꯅ ꯄꯪꯀꯞꯇꯁꯨ ꯀꯞꯅꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ ꯁꯥꯃꯨꯗꯨ ꯀꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯀꯞꯂꯗꯨꯅ ꯃꯇꯥꯎ ꯊꯣꯏꯕꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯏꯇꯥꯎ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯕ ꯉꯝꯂꯔꯣꯏꯀꯣ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯊꯤꯔꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯂꯥꯏꯔꯩꯄꯥꯛꯇ ꯑꯣꯏꯅ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯑꯀꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯅ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯊꯥꯡ ꯑꯗꯨꯅ ꯃꯕꯨꯛꯇ ꯊꯤꯟꯖꯤꯟꯖꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯏꯈꯦꯡꯇꯅ ꯌꯣꯝꯂꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯗꯨꯅ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯖꯔꯝꯃꯤ ꯃꯈꯣꯜ ꯑꯗꯨꯅ ꯊꯣꯏꯕꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯃꯃꯤꯠꯇꯤ ꯄꯥꯡꯂꯗꯨꯅ ꯏꯁꯧ ꯇꯧꯔꯒ ꯑꯁ ꯏꯇꯥꯎ ꯉꯥꯛꯇ ꯇꯨꯝꯒꯦ ꯍꯥꯏꯕꯁꯤꯗ ꯅꯪꯁꯤꯗꯤ ꯌꯥꯝ ꯌꯦꯠꯂꯤꯍꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯥꯃꯨ ꯑꯗꯨ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯊꯣꯏꯕ ꯄꯥꯈꯠꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯇꯨꯅ ꯁꯥꯃꯨꯕꯨ ꯄꯝꯈꯠꯄꯤꯔꯒ ꯏꯇꯥꯎ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥ
ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯏꯇꯥꯎ ꯊꯣꯏꯕ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯤ. ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯗꯣ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯁꯦꯟꯕꯤꯔꯛꯑꯣ. ꯊꯣꯏꯕ ꯀꯞꯂꯒ, ꯁꯥꯃꯣ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯁꯦ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏꯌꯦ. ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯁꯥꯃꯨꯗꯤ ꯇꯥꯈꯤꯗ꯭ꯔꯦ. ꯇꯞꯂꯤ ꯃꯃꯤꯠ ꯑꯗꯨ ꯑꯗꯨꯃꯛ ꯎꯏꯁꯤꯟꯈ꯭ꯔꯦ. ꯊꯣꯏꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎ ꯈꯣꯡꯅ ꯀꯞꯂꯝꯃꯤ. ꯃꯥꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯇꯨꯝꯕ ꯀꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯏꯉꯛ ꯉꯛꯂꯤ. ꯁꯣꯝꯗꯅ ꯁꯥꯃꯨꯗꯨ ꯌꯥꯝꯅ ꯁꯨꯛꯂꯝꯃꯝꯂꯕ ꯃꯐꯝ ꯑꯃꯗ ꯍꯧꯒꯠꯂꯛꯂꯝꯃꯤ. ꯑꯀꯣꯏꯕꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ. ꯊꯥꯁꯤꯒꯤ ꯑꯍꯤꯡꯒꯨꯝꯅ ꯄꯨꯡꯃꯝ ꯃꯝꯂꯝꯃꯤ. ꯁꯥꯃꯨꯗꯨ ꯃꯥꯗꯨꯅ ꯑꯗꯨꯝ ꯁꯨꯝ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯍꯧꯅ, ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯑꯩꯁꯤꯕꯨ ꯂꯥꯏꯔꯩꯄꯥꯛꯇ ꯅꯠꯇꯕ꯭ꯔꯅꯦ ꯑꯩꯅ ꯂꯥꯛꯂꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯑꯍꯧꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯍꯤꯡꯆꯥꯕ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯁꯥꯃꯨ ꯀꯤꯕꯅ ꯃꯈꯣꯡ ꯑꯗꯨ ꯆꯦꯡ ꯈꯩꯕꯒꯨꯝꯅ ꯅꯤꯛꯄ ꯍꯧꯔꯝꯃꯤ. ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯨꯝ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯒꯨꯝꯅꯁꯨ ꯇꯧꯔꯤ. ꯁꯥꯃꯨꯗꯨ ꯌꯥꯝꯅ ꯀꯤꯅ, ꯑꯩꯕꯨ ꯁꯤꯡꯅꯔꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯊꯣꯛꯄꯤꯔꯛꯑꯣ. ꯑꯩꯕꯨ ꯑꯁꯨꯝꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯕꯤꯒꯅꯨ. ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯆꯦꯛꯃꯨꯛ ꯐꯥꯎꯕ ꯂꯥꯎꯈꯤꯗ꯭ꯔꯦ. ꯁꯥꯃꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ, ꯑꯁ, ꯁꯤꯔꯝꯅꯤꯗ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯖꯨꯔꯨ ꯂꯥꯎꯕ ꯃꯈꯨꯠ ꯑꯃꯅ ꯁꯥꯃꯨꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯂꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯁꯥꯃꯨ ꯀꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯐꯤꯃꯨ ꯁꯦꯠꯄ, ꯃꯈ꯭ꯌꯥꯠ ꯂꯥꯎꯕ, ꯃꯌꯥ ꯍꯤꯒꯠꯄ, ꯃꯈꯨꯠꯇ ꯑꯆꯧꯕ ꯊꯥꯡ ꯇꯥ ꯑꯃ ꯄꯥꯏꯕ ꯑꯃꯗꯤ ꯃꯁꯝꯅ ꯈ꯭ꯋꯥꯡꯃꯨꯛ ꯁꯥꯡꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯁꯥꯃꯨ ꯈꯪꯂꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯍꯣꯠꯇꯅ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ. ꯅꯨꯡꯁꯤꯠꯀꯨꯝ ꯌꯥꯡꯅ ꯄꯥꯏꯗꯨꯅ ꯁꯥꯃꯨꯒꯤ ꯃꯥꯡꯗ ꯇꯨꯡ ꯑꯣꯟꯗꯨꯅ ꯂꯛꯅꯗꯨꯅ ꯆꯦꯜꯂꯝꯃꯤ. ꯁꯥꯃꯨ ꯀꯔꯤꯅꯣ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯋꯥꯔꯤ. ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯊꯦꯡꯅꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯀꯤꯕ ꯀꯌꯥꯅ ꯊꯜꯂꯕ ꯃꯐꯝ ꯉꯥꯛꯇ ꯎꯔꯕ ꯑꯗꯨꯗ ꯋꯥꯈꯜ ꯋꯥꯖꯔꯝꯃꯤ. ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯅ ꯍꯪꯂꯛꯈꯤ, ꯑꯣ ꯁꯛ ꯐꯖꯕ ꯄꯥꯈꯪ, ꯅꯪꯗꯤ ꯅꯣꯔꯣꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯃꯨꯗꯨ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯣꯔꯣꯛꯅꯤ ꯍꯥꯏꯕ? ꯃꯥꯅꯤꯅꯦ, ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ? ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯅꯥ? ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯀꯔꯤꯒꯤ? ꯑꯩꯅꯦ, ꯖꯣꯝ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕꯗꯣ. ꯇꯥꯏꯕꯪ ꯃꯥꯂꯦꯝꯗꯒꯤ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡ ꯈꯣꯝꯗꯨꯅ ꯅꯣꯔꯣꯛ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯩꯄꯥꯛꯇ ꯄꯨꯒꯗꯧꯕ. ꯃꯤꯁꯛ ꯃꯤꯌꯣꯡ ꯈꯟꯗꯨꯅ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯔꯤꯕꯅꯤ. ꯁꯥꯃꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯃꯥꯏꯗ ꯐꯝꯊꯔꯝꯃꯤ. ꯋꯥꯈꯜ ꯑꯗꯨ ꯈꯟꯖꯩ, ꯅꯨꯡꯁꯤꯕꯤ ꯃꯍꯥꯛ ꯑꯗꯨꯕꯨ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯃꯨꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯂꯒ, ꯀꯔꯤ ꯇꯧꯔꯤ ꯅꯨꯄꯥ ꯃꯆꯥ? ꯁꯥꯃꯨ ꯅꯨꯡꯉꯥꯏꯇꯅ, ꯑꯩꯗꯤ ꯂꯥꯏꯔꯩꯄꯥꯛꯇ ꯂꯩꯈ꯭ꯔꯕꯤ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯄꯨ ꯎꯖꯕ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯔꯤ. ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯅꯣꯔꯣꯛꯀꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯄꯨꯕꯤꯔꯛꯂꯤꯕꯅꯣ? ꯑꯩꯅ ꯆꯠꯆꯅꯤꯡꯕꯗꯤ ꯂꯥꯏꯔꯩꯄꯥꯛꯇꯅꯤ. ꯅꯨꯄꯥ ꯃꯆꯥ, ꯅꯣꯔꯣꯛ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯩꯅ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯄꯨꯕ ꯌꯥꯗꯦ. ꯃꯁꯥꯅ ꯇꯧꯖꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯂꯥꯏꯔꯩꯄꯥꯛꯇ ꯂꯩꯕ, ꯅꯣꯔꯣꯛꯇ ꯂꯩꯕ ꯍꯥꯏꯅ ꯈꯥꯏꯗꯣꯛꯏ. ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯈꯣꯡꯗꯥꯔꯛꯂꯤꯕꯅꯤ, ꯑꯩꯍꯥꯛꯅ ꯅꯠꯇꯦ. ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯐꯥꯎꯕ ꯇꯧꯖꯔꯛꯇ꯭ꯔꯤ. ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯃꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯀꯤ ꯅꯔꯥꯜ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ. ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯛꯄ ꯃꯇꯝꯗ ꯅꯁꯥ ꯅꯇꯣꯝꯇꯅ ꯁꯤꯖꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯒꯤ ꯌꯥꯊꯪꯗ ꯌꯥꯎꯗꯦ. ꯅꯪꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯅꯁꯥꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯡꯅ ꯊꯤꯟꯖꯤꯟꯖꯗꯨꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯍꯥꯛꯀꯤ ꯊꯧꯅꯥ ꯑꯗꯨꯕꯨꯗꯤ ꯊꯥꯒꯠꯂꯤ. ꯑꯗꯨꯕꯨ ꯑꯃꯔꯣꯝꯗꯗꯤ ꯃꯗꯣ ꯄꯥꯞꯀꯤ ꯃꯁꯛꯅꯤ. ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯍꯥꯛꯅ ꯅꯣꯔꯣꯛꯇ ꯍꯥꯟꯅ ꯂꯥꯛꯂꯤꯕꯁꯦ. ꯁꯥꯃꯨ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯗꯨꯅ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ, ꯖꯣꯝ ꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯤꯕꯨ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯟꯕꯤꯌꯨ. ꯇꯁꯦꯡꯅ ꯑꯩ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯂꯥꯟꯈ꯭ꯔꯦ. ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯕꯨ ꯎꯅꯤꯡꯃꯟꯈꯤꯕꯅ ꯀꯔꯤꯁꯨ ꯈꯟꯊꯍꯧꯗ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯎꯖꯕ ꯄꯥꯝꯃꯤ. ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯄꯤꯅꯕꯤꯌꯨ. ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯑꯁꯥꯡꯕ ꯃꯀꯣꯏ ꯑꯗꯨ ꯅꯥꯜꯂꯒ, ꯅꯨꯄꯥ ꯃꯆꯥ, ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩ. ꯃꯗꯨ ꯄꯥꯡꯊꯣꯛꯂꯒ ꯌꯦꯡꯁꯤ. ꯀꯔꯝꯕꯅꯣ? ꯀꯔꯤꯒꯤ ꯊꯕꯛ ꯑꯣꯏꯔꯕꯅꯣ ꯖꯣꯝ ꯅꯤꯡꯊꯧ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯇꯥꯏꯕꯪ ꯃꯥꯂꯦꯝꯗꯒꯤ ꯃꯤ ꯑꯁꯤꯕ ꯈꯨꯗꯤꯡꯃꯛ ꯂꯥꯏꯔꯩꯄꯥꯛꯇ ꯍꯥꯟꯅ ꯂꯣꯏꯅ ꯆꯠꯇꯦ. ꯅꯣꯔꯣꯛꯇ ꯍꯥꯟꯅ ꯂꯣꯏꯅ ꯂꯥꯛꯀꯅꯤ. ꯑꯐꯕ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕꯁꯨ ꯐꯠꯇꯕ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕꯁꯨ. ꯃꯔꯝꯗꯤ ꯅꯣꯔꯣꯛ ꯍꯥꯏꯕ ꯑꯁꯦ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯆꯥꯡꯌꯦꯡ ꯄꯥꯡꯊꯣꯛꯂꯒ
ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯟꯇꯣꯛꯂꯒ ꯊꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯐꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨꯅ ꯂꯥꯏꯔꯩꯕꯥꯛꯇ ꯇꯥꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕꯗ ꯆꯠꯄ ꯌꯥꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯍꯥꯏꯕꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯅꯍꯥꯛꯀꯨꯝꯕ ꯖꯣꯝ ꯅꯤꯡꯊꯧ ꯈꯔꯁꯨ ꯂꯩꯔꯤꯕ꯭ꯔꯥ ꯅꯨꯄꯥ ꯃꯆꯥ ꯖꯣꯝ ꯅꯤꯡꯊꯧꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯩꯍꯥꯛ ꯈꯛꯇꯅꯤ ꯑꯅꯤ ꯁꯨꯅ ꯂꯩꯇꯦ ꯃꯈꯣꯏ ꯍꯥꯏꯕꯗꯤ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯂꯥꯏꯔꯩꯄꯥꯛꯇ ꯊꯥꯕꯤꯅꯕ ꯏꯔꯣꯏꯂꯣꯏꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨꯅꯤ ꯆꯥꯡꯌꯦꯡꯁꯤꯡ ꯑꯁꯦ ꯑꯔꯥꯏꯕ ꯑꯃꯠꯇ ꯅꯠꯇꯦ ꯅꯍꯥꯛꯅ ꯐꯅ ꯐꯩ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯛꯇꯦ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯗꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯅꯤꯅ ꯂꯣꯏꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯧꯔꯝꯕ ꯈꯨꯗꯤꯡꯃꯛ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯁꯥꯃꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯐꯔꯦ ꯑꯩ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯒꯦ ꯑꯩꯅ ꯐꯠꯇꯕ ꯇꯧꯔꯨꯗꯕꯅ ꯑꯀꯤꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯎꯅꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯁꯣꯏꯗꯅ ꯆꯠꯄ ꯐꯪꯕ ꯑꯣꯏꯁꯅꯨ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯛꯂꯣ ꯆꯥꯡꯌꯦꯡꯒꯤꯗꯃꯛ ꯆꯠꯂꯁꯤ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯎꯃꯪꯒꯨꯝꯕ ꯑꯃ ꯌꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯈꯔ ꯑꯃꯅ ꯐꯤꯃꯨ ꯁꯦꯠꯄꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯥꯒꯤ ꯊꯣꯛꯄ ꯀꯞꯅ ꯂꯥꯎꯅꯕꯁꯨ ꯌꯥꯎꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯃꯨꯗꯤ ꯄꯨꯡꯉꯛ ꯉꯛꯂꯦ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯣ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯅꯥ ꯑꯗꯨꯒ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡ ꯑꯁꯤꯅ ꯀꯅꯥꯅꯣ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯅꯈꯣꯏꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯔꯩꯄꯥꯛꯇꯕꯨ ꯆꯠꯂꯕꯗꯤ ꯍꯥꯏꯗꯨꯅ ꯆꯥꯡꯌꯦꯡꯗ ꯁꯔꯨꯛ ꯌꯥꯔꯤꯕꯅꯤ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯒ ꯅꯤꯡꯉꯝꯗꯅ ꯄꯦꯟꯗꯕꯒꯤ ꯀꯞꯂꯤꯕꯅꯤ ꯃꯈꯣꯏꯗꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯀꯞꯇꯨꯅꯇ ꯂꯦꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯑꯁꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯤ ꯍꯥꯠꯄꯗ ꯍꯥꯂꯦꯡꯗꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯃꯩꯔꯛꯀꯤ ꯀꯣꯝꯗ ꯊꯥꯗꯒꯗꯕꯒꯤ ꯄꯨꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯊꯕꯛ ꯁꯨꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯃꯗꯨꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯊꯕꯛ ꯑꯗꯨꯃꯛ ꯁꯨꯍꯟꯗꯨꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯁꯤꯗ ꯎꯃꯪ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯃꯤꯑꯣꯏ ꯈꯔ ꯄꯔꯦꯡ ꯁꯥꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯍꯥꯟꯕꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯊꯪꯒꯤ ꯆꯥꯡꯌꯦꯡꯗ ꯌꯥꯎꯒꯗꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯄꯟꯊꯔꯒꯅꯨ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯂꯥꯏꯔꯦꯝꯕ ꯑꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯁꯥꯃꯨꯕꯨ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯒ ꯍꯥꯏ ꯅꯨꯄꯥ ꯃꯆꯥ ꯅꯪꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛꯁꯨ ꯈꯨꯜꯂꯤ ꯑꯋꯥꯠꯄꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯅꯁꯛ ꯍꯥꯏꯔꯦ ꯐꯖꯩ ꯑꯗꯨꯒ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯗꯨꯅ ꯅꯪꯅ ꯅꯇꯣꯝꯗ ꯁꯤꯖꯔꯤꯕꯅꯣ ꯁꯥꯃꯨꯅ ꯈꯨꯔꯨꯝꯂꯒ ꯏꯄꯥ ꯂꯥꯏꯔꯦꯝꯕ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃꯈꯛ ꯂꯥꯏꯔꯩꯄꯥꯛꯇ ꯂꯩꯈꯤꯕꯗꯒꯤ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯃꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯃꯥꯒ ꯂꯩꯃꯤꯟꯅꯔꯨꯔꯒꯦ ꯈꯟꯗꯨꯅ ꯏꯇꯣꯝꯇ ꯊꯥꯡꯅ ꯊꯤꯟꯖꯤꯟꯖꯗꯨꯅ ꯁꯤꯖꯈꯤꯕꯅꯤ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯗꯨꯁꯨ ꯑꯃꯔꯣꯝꯗꯗꯤ ꯆꯨꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯇꯣꯝꯗ ꯁꯤꯖꯕ ꯍꯥꯏꯕꯁꯦ ꯄꯥꯞꯀꯤ ꯃꯁꯛꯇꯤ ꯑꯣꯏꯔꯤꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯑꯣꯏꯅꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯕ ꯉꯝꯕ ꯃꯤꯁꯛꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯃꯔꯣꯝꯗ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯖꯩꯗꯣ ꯁꯥꯃꯨ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ ꯈꯟꯕꯗ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯆꯔꯥꯡꯅꯩ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯐꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯌꯥꯕ ꯄꯤꯔꯒꯦ ꯋꯥꯗꯣ ꯇꯥꯕꯗ ꯑꯅꯤꯗꯣ ꯍꯔꯥꯎꯅ ꯌꯦꯡꯅꯖꯩ ꯑꯗꯨꯒ ꯃꯊꯪꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯌꯥꯎꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯁꯥꯃꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯄ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯀꯣ ꯅꯪꯅ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯄ ꯑꯌꯥꯕꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯕꯨ ꯊꯥꯒꯠꯄꯤꯒꯅꯨ ꯊꯥꯒꯠꯄ ꯂꯣꯏꯔꯒ ꯅꯪꯒꯤ ꯑꯅꯤꯡꯕ ꯊꯨꯡꯗ꯭ꯔꯕꯗꯤ ꯑꯩ ꯏꯀꯥꯏꯕꯅ ꯈꯥꯡꯕ ꯉꯝꯂꯣꯏ ꯂꯥꯏꯔꯦꯝꯕ ꯑꯁꯤꯗꯕꯨ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯊꯥꯖꯒꯟꯕ ꯑꯃꯗꯤ ꯃꯤꯇ꯭ꯔꯪ ꯊꯣꯏꯅ ꯍꯦꯟꯅ ꯍꯩꯇꯕꯒꯤ ꯅꯪꯕꯨ ꯊꯥꯗꯣꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗꯗꯤ ꯈꯔ ꯂꯨꯒꯅꯤ ꯂꯥꯏꯔꯦꯝꯕ ꯑꯗꯨꯗꯤ ꯑꯅꯝꯕꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯄꯥꯞꯀꯤ ꯃꯁꯛꯅꯤ ꯍꯥꯏꯅ ꯅꯣꯔꯣꯛꯇꯗ ꯂꯩꯍꯟꯕ ꯄꯥꯝꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯕꯨ ꯂꯥꯏꯔꯩꯄꯥꯛꯇ ꯊꯥꯗꯅꯕ ꯍꯣꯠꯅꯔꯛꯄꯁꯨ ꯌꯥꯏ ꯁꯥꯃꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯖꯣꯝ ꯅꯤꯡꯊꯧ ꯅꯪꯅ ꯑꯃꯨꯛꯇꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯊꯥꯗꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯍꯩ ꯌꯥꯜꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯡꯉꯝꯗꯅ ꯑꯗꯨꯃꯛ ꯂꯦꯟꯈ꯭ꯔꯒꯅꯤ ꯑꯩꯒꯤꯁꯨ ꯑꯉꯝꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯔꯒꯦ ꯂꯥꯛꯑꯣ ꯃꯇꯝ ꯃꯥꯡꯍꯜꯂꯒꯅꯨ ꯆꯪꯉꯁꯤ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯣꯞꯅ ꯁꯥꯃꯨꯗ ꯌꯦꯡꯂꯒ ꯍꯩꯁ ꯃꯁꯤꯗꯤ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯑꯗꯨꯒ ꯆꯍꯤꯁꯨ ꯌꯥꯝꯅ ꯅꯧꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯝꯂꯤꯕ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯁꯥꯃꯨ ꯃꯀꯣꯛ ꯅꯣꯜꯂꯒ
ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤꯗꯃꯛ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯖꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯎꯖꯕ ꯐꯪꯅꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯏꯔꯩꯄꯥꯛ ꯌꯧꯅꯅꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯊꯛ ꯎꯏꯁꯤꯜꯂꯒ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯈꯪꯍꯧꯗꯅ ꯃꯃꯤꯠ ꯑꯗꯨ ꯊꯛ ꯄꯥꯡꯊꯣꯔꯛꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯒ ꯑꯣ ꯅꯨꯄꯥ ꯅꯍꯥꯛꯇꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯖꯗ꯭ꯔꯤꯕ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯣꯏꯅ ꯎꯔꯨꯕ ꯁꯛꯈꯪꯗꯕꯤ ꯂꯝꯂꯥꯟꯕꯤ ꯑꯗꯨꯒꯤꯗꯃꯛꯇ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯀꯠꯊꯣꯛꯂꯕ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯅ ꯑꯁꯤꯕꯒꯤ ꯂꯝꯗꯝꯗ ꯃꯍꯥꯛꯄꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯥꯏꯔꯩꯄꯥꯛꯇ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯅꯣꯔꯣꯛꯇꯁꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯃꯁꯤꯒꯤꯗꯃꯛ ꯅꯍꯥꯛ ꯆꯩꯔꯥꯛ ꯐꯪꯂꯨꯅꯤꯡꯕ꯭ꯔꯥ ꯁꯥꯃꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯂꯒ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯃꯟꯕꯅ ꯈꯟꯊꯍꯧꯗ꯭ꯔꯦ ꯀꯔꯤ ꯊꯕꯛ ꯇꯧꯕꯗ ꯍꯥꯟꯅ ꯈꯟꯊꯔꯒ ꯇꯧꯕꯗꯤ ꯀꯔꯤ ꯀꯥꯏ ꯃꯤ ꯍꯥꯠꯇꯣꯛꯄ ꯂꯣꯏꯔꯒ ꯈꯟꯊꯍꯧꯗ꯭ꯔꯦ ꯍꯥꯏꯕꯕꯨ ꯍꯧꯅꯕ꯭ꯔꯥ ꯃꯗꯣ ꯑꯩ ꯌꯥꯝꯅ ꯌꯥꯅꯤꯡꯗꯦ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯔꯛ ꯊꯠꯇꯨꯅ ꯂꯥꯏꯔꯦꯝꯕꯤ ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒꯤ ꯍꯧꯅꯁꯥꯅꯤ ꯑꯩꯈꯣꯏꯒꯨꯝꯅ ꯃꯈꯣꯏꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯎꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅꯦ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯔꯛꯄ ꯃꯤꯑꯣꯏꯁꯨ ꯅꯠꯇꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯀꯠꯊꯣꯛꯆꯕ ꯈꯛꯇꯅꯤ ꯀꯅꯥꯗꯁꯨ ꯑꯔꯥꯟꯕ ꯆꯠꯊꯕ ꯅꯠꯇꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯐꯤ ꯐꯤ ꯀꯥꯝꯗꯨꯅ ꯖꯣꯝ ꯅꯤꯡꯊꯧꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯉꯝꯗꯨꯅ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯂꯪꯊꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯖꯣꯝ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯛꯊꯠꯄ ꯌꯥꯗ꯭ꯔꯗꯨꯅ ꯁꯥꯎꯔꯤꯕꯅꯤ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯥꯒꯤ ꯑꯔꯥꯟꯕ ꯊꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯊꯧꯔꯤ ꯑꯃꯅ ꯁꯥꯃꯨꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯌꯥ ꯀꯌꯥꯗ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗ꯭ꯔꯤꯕ ꯅꯨꯄꯥꯅꯣ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯈꯨꯠꯁꯦꯝꯗ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯅꯪꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯅ ꯇꯝꯃꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯄꯥꯝꯖꯕ ꯀꯌꯥꯕꯨ ꯅꯪꯅ ꯅꯥꯊꯩꯗꯨꯅ ꯃꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯂꯨꯍꯣꯡꯗꯅ ꯄꯥꯈꯪ ꯑꯣꯏꯅ ꯁꯤꯕ ꯍꯥꯏꯕꯁꯦ ꯄꯥꯞꯀꯤ ꯃꯁꯛꯅꯤ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ ꯃꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯍꯥꯛꯄꯨ ꯉꯥꯛꯄꯤꯕ ꯈꯛ ꯉꯝꯂꯣꯏ ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯥꯃꯨꯕꯨ ꯇꯞꯅ ꯇꯞꯅ ꯆꯤꯡꯗꯨꯅ ꯄꯨꯕ ꯍꯧꯔꯝꯃꯤ ꯁꯥꯃꯨ ꯀꯞꯂꯒ ꯅꯠꯇꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯔꯝꯅ ꯃꯤꯇ꯭ꯔꯪ ꯄꯥꯏꯗꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯂꯩꯁꯥꯕꯤ ꯃꯈꯣꯏꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯨ ꯏꯁꯥꯗ ꯐꯣꯡꯗꯣꯔꯛꯇꯅ ꯀꯔꯝꯅ ꯈꯪꯒꯅꯤ ꯃꯈꯣꯏꯗꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯅꯨꯄꯥ ꯅꯪꯉꯣꯟꯗ ꯀꯔꯝꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯕ ꯉꯝꯒꯅꯤ ꯃꯈꯣꯏꯒꯤ ꯏꯪꯒꯤꯠꯇ ꯅꯁꯥꯅ ꯈꯪꯖꯒꯗꯕ ꯅꯠꯇ꯭ꯔꯥ ꯅꯁꯥꯒꯤ ꯅꯔꯥꯜ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯅꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯅꯍꯥꯛ ꯆꯩꯔꯥꯛ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯀꯟꯕ ꯐꯪꯅꯤꯡꯕ꯭ꯔꯥ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯃꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯗ ꯀꯥꯔꯟ ꯆꯜꯂꯨꯕꯁꯨ ꯂꯩꯇꯦ ꯃꯈꯣꯏꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯩꯕꯨ ꯃꯈꯣꯏꯅ ꯅꯨꯡꯁꯤꯕꯤ ꯈꯪꯒꯗꯧꯔꯤꯕꯁꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯀꯥꯏꯒꯤ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯕꯁꯨ ꯊꯃꯣꯏ ꯇꯤꯟꯅꯗꯅ ꯀꯔꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯒꯅꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯕꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯗꯤ ꯃꯅꯥꯗ ꯐꯥꯎꯕ ꯍꯥꯞꯈꯤꯗ꯭ꯔꯦ ꯑꯁꯨꯝ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯄꯅ ꯃꯩꯅ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯆꯥꯛꯄ ꯀꯣꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯁꯥꯃꯨ ꯃꯗꯨ ꯎꯕꯗ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯛꯂꯝꯃꯤ ꯃꯥꯒꯤ ꯍꯣꯠꯅꯖꯃꯜ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯛ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯗꯨꯗ ꯖꯣꯝ ꯅꯤꯡꯊꯧꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯏꯔꯦꯝꯕꯤ ꯊꯥꯗꯣꯏ ꯅꯍꯥꯛ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯪꯕꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯣꯏꯗꯥꯖꯔꯛꯄ ꯂꯥꯏꯔꯦꯝꯕ ꯑꯃꯕꯨ ꯅꯪꯅ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯨꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯃꯤꯔꯥꯏꯕꯤꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯗꯨꯅ ꯇꯥꯏꯕꯪꯄꯥꯜꯗ ꯑꯃꯨꯛ ꯆꯠꯈꯤꯕꯗꯣ ꯍꯧꯖꯤꯛꯁꯨ ꯅꯍꯥꯛꯄꯨ ꯉꯥꯎꯖꯕ ꯀꯌꯥ ꯂꯩꯔꯝꯂꯕꯗꯤ ꯀꯝꯗꯧꯒꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯎꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯗꯟꯗꯤ ꯑꯗꯣ ꯍꯟꯗꯣꯛꯄꯤꯌꯨ ꯂꯩꯃꯔꯦꯝꯕꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯨꯗꯛ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯊꯧꯔꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯉꯥꯏꯗꯅ ꯂꯩꯃꯥꯏꯗ ꯐꯝꯊꯔꯒ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯆꯔꯛꯂꯝꯃꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯥꯃꯨꯕꯨ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯧꯒꯠꯄꯤꯔꯝꯃꯤ ꯁꯥꯃꯨꯁꯨ ꯂꯣꯏꯔꯝꯒꯗꯧꯕ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯑꯗꯨ ꯖꯣꯝ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯀꯟꯕꯤꯕꯗ ꯇꯤꯈꯠꯇꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤꯅ ꯀꯞꯄꯗꯨ ꯎꯔꯒ ꯑꯅꯤ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯆꯔꯝꯃꯤ ꯖꯣꯝ ꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯐꯝꯊꯔꯒ ꯍꯧꯈ꯭ꯔꯕ ꯑꯋꯥꯕ ꯋꯥꯔꯤꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯅꯍꯥꯛꯄꯨ ꯀꯞꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯄꯟꯗꯕ ꯌꯥꯗꯕꯅ ꯄꯟꯈꯤꯕꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯅ ꯖꯣꯝ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤꯅ ꯍꯠꯂꯒ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯦ ꯃꯊꯪꯒꯤ ꯆꯥꯡꯌꯦꯡꯒꯤꯗꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯑꯩꯍꯥꯛꯀꯨꯝꯅ ꯃꯍꯥꯛꯁꯨ ꯑꯣꯏꯍꯟꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯑꯉꯥꯎꯕ ꯁꯛꯊꯤꯕ ꯖꯣꯝ ꯅꯤꯡꯊꯧ
ꯋꯥꯗꯨ ꯇꯥꯕꯗ ꯖꯣꯝ ꯅꯤꯡꯊꯧ ꯍꯔꯥꯎꯅ ꯁꯥꯃꯨꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯗꯣ ꯂꯥꯏꯔꯦꯝꯕꯤ ꯖꯣꯝ ꯅꯤꯡꯊꯧ ꯑꯩꯍꯥꯛꯁꯨ ꯀꯨꯆꯨꯇꯕꯨ ꯃꯨꯖꯕꯒꯤ ꯋꯥꯅꯤ ꯔꯥꯁꯤꯗꯤ ꯑꯉꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯅꯈꯣꯏꯅꯒꯗꯤ ꯍꯦꯜꯂꯣꯏꯍꯦ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯁꯛ ꯊꯤ ꯍꯥꯏꯕꯁꯦ ꯌꯥꯅꯤꯡꯗ꯭ꯔꯤꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯔꯝꯃꯤ ꯁꯣꯝꯗꯅ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯂꯕ ꯀꯣꯝꯖꯥꯎ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ ꯀꯣꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯀꯌꯥ ꯑꯃꯁꯨ ꯎꯔꯝꯃꯤ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯃꯐꯤ ꯊꯣꯡꯂꯝꯗꯦ ꯈꯔ ꯑꯃꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯉꯛ ꯂꯩꯊꯦꯛꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯖꯔꯝꯃꯤ ꯈꯔ ꯑꯃꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡꯕꯨ ꯃꯌꯥ ꯑꯗꯨꯗ ꯏ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯕ ꯐꯥꯎꯕ ꯉꯝꯅꯅꯕ ꯁꯥꯏꯗꯨꯅ ꯆꯥꯔꯝꯃꯤ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯉꯥꯎꯕ ꯃꯥꯟꯕ ꯃꯈꯩ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯖꯣꯝ ꯅꯤꯡꯊꯧꯅ ꯅꯨꯄꯥ ꯃꯆꯥ ꯃꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯍꯨꯝꯁꯨꯕ ꯑꯁꯤꯅ ꯂꯣꯏꯔꯕꯅꯤ ꯃꯁꯤꯗ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯣ ꯐꯪꯅꯅꯕ ꯍꯣꯠꯅꯍꯧꯔꯣ ꯑꯩꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯒꯅꯤꯀꯣ ꯁꯥꯃꯨ ꯖꯣꯝ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯇꯧꯒꯗꯧꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯃꯥꯕꯨ ꯆꯥꯡꯌꯦꯡꯒꯗꯧꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯍꯨꯠ ꯐꯝꯕꯥꯜ ꯊꯛꯇ ꯑꯃꯨꯕ ꯃꯆꯨꯒꯤ ꯎꯆꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯁꯥꯃꯨ ꯏꯉꯛꯉꯛꯅ ꯖꯣꯝ ꯅꯤꯡꯊꯧꯗ ꯍꯪꯂꯛꯂꯝꯃꯤ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯎꯆꯤ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯎꯔꯝꯒꯨꯝ ꯇꯧꯏꯗ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯃꯥꯡꯉꯤꯗ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯐꯥꯎꯕꯗ ꯂꯥꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯏꯪ ꯇꯞꯄ ꯃꯕꯨꯛ ꯐꯕ ꯁꯥꯃꯨꯅꯤ ꯀꯔꯤꯁꯨ ꯑꯁꯥꯎꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯅ ꯇꯨꯃꯤꯟꯅ ꯃꯣꯡ ꯍꯥꯗꯅ ꯂꯩꯔꯝꯃꯤ ꯁꯥꯃꯨꯒꯤ ꯃꯕꯨꯛ ꯐꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯖꯣꯝ ꯅꯤꯡꯊꯧꯅ ꯊꯃꯣꯏ ꯄꯦꯟꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯖꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯂꯕ ꯑꯆꯣꯟꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯈꯛ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜ ꯑꯗꯨꯗ ꯐꯝꯊꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯥꯃꯨꯗꯨ ꯈꯨꯔꯨ ꯀꯨꯟꯊꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏ ꯖꯣꯝ ꯅꯤꯡꯊꯧ ꯑꯩꯕꯨ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨꯅꯦ ꯍꯥꯏꯒꯗꯕꯗꯨ ꯁꯠ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯑꯩ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯂꯛꯇꯕꯒꯤ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯤꯕ ꯖꯥꯠꯅꯤ ꯎꯆꯤ ꯏꯅꯥꯏꯅ ꯃꯤ ꯂꯥꯛꯂꯦ ꯆꯥꯡꯌꯦꯡꯅꯕ ꯍꯥꯏꯕꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯅ ꯇꯨꯝꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯒ ꯂꯥꯛꯂꯤꯕꯅꯤ ꯅꯤꯡꯊꯧꯗꯨ ꯋꯥꯃꯟꯕꯒꯤ ꯏꯁꯧ ꯂꯥꯡꯂꯦ ꯍꯥꯏꯕ ꯁꯥꯃꯨꯅ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯃꯈꯩ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯑꯁꯤꯗ ꯅꯤꯡꯊꯧ ꯅꯍꯥꯛꯄꯨ ꯊꯣꯔꯛꯄ ꯉꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯍꯥꯛꯅ ꯑꯐꯥ ꯋꯥꯔꯤꯡꯒ ꯁꯥꯔꯗꯅ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯅ ꯅꯥꯄꯜꯒ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ ꯐꯔꯦ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯌꯥꯎꯈ꯭ꯔꯔꯣꯏ ꯑꯅꯤꯁꯨꯕ ꯅꯣꯔꯛꯀꯤ ꯀꯣꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯤꯡꯖꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯥꯎꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯃꯨꯅꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯈꯥꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯎꯕ ꯇꯥꯗꯨꯅ ꯇꯣꯛꯂꯦ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯍꯔꯥꯎꯅ ꯐꯅꯗꯨꯝ ꯐꯔꯦ ꯋꯥꯅꯒ ꯋꯥꯔꯀꯥꯟꯁꯤꯗ ꯇꯨꯝꯕꯗꯨꯝ ꯆꯪꯍꯧꯔꯒꯦ ꯋꯥꯁꯤ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯁꯥꯃꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯏꯅꯤꯡꯊꯧ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯆꯥꯡꯌꯦꯡꯕꯤꯔꯝꯈꯣ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯞ ꯂꯦꯞꯂꯒ ꯑꯣꯟꯊꯣꯔꯛꯄꯗ ꯁꯥꯃꯨ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯁꯨꯈꯠꯇꯨꯅ ꯑꯁ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯈꯜꯂꯨꯔꯒ ꯅꯪ ꯑꯃꯨꯛ ꯋꯥꯠꯂꯝꯂꯕ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯝꯕꯥꯜꯗ ꯑꯃꯨꯛ ꯐꯝꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯆꯤ ꯑꯗꯨꯅ ꯖꯣꯝ ꯅꯤꯡꯊꯧꯗ ꯆꯦꯕꯥꯡ ꯑꯃꯒ ꯈꯣꯔꯆꯩ ꯑꯃꯒ ꯄꯤꯔꯛꯂꯝꯃꯤ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜ ꯈꯜꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯏꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ ꯁꯥꯃꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗꯕꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯎꯆꯤ ꯑꯗꯨꯅ ꯆꯦꯕꯥꯡꯗ ꯏꯔꯤꯕ ꯑꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯄꯥꯊꯣꯔꯛꯏ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯍꯤꯡꯂꯤꯉꯩꯗ ꯇꯧꯔꯝꯕ ꯃꯔꯥꯜ ꯃꯊꯪꯁꯤꯠꯅ ꯑꯍꯥꯟꯕꯗ ꯅꯥꯏꯇꯣꯝ ꯃꯊꯟꯇ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯆꯕ ꯑꯅꯤꯁꯨꯕꯗ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯄꯥꯈꯪ ꯑꯣꯏꯅ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯑꯍꯨꯝꯁꯨꯕꯗ ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯗꯕ ꯑꯔꯣꯏꯕꯗ ꯁꯛꯈꯪꯗꯕ ꯑꯃꯒꯤꯗꯃꯛ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯃꯗꯨ ꯈꯛꯇꯔꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯤꯡꯁꯦꯜ ꯑꯃ ꯊꯣꯔꯛꯍꯜꯂꯝꯃꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯁꯥꯃꯨꯒꯤ ꯃꯄꯥ ꯃꯃꯥ ꯑꯗꯨ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯩꯕ ꯆꯥꯗ ꯊꯛꯇꯕ ꯃꯌꯥꯡ ꯀꯪꯂꯕ ꯀꯞꯄ ꯍꯦꯟꯃꯟꯕꯗꯒꯤ ꯋꯥꯟꯊꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯊꯣꯏꯕꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯎꯔꯒ ꯁꯥꯃꯨꯗꯤ ꯁꯨꯝ ꯅꯤꯡꯍꯟꯅꯗꯨꯅ ꯈꯟꯖꯤꯜꯂꯨꯔꯒ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯂꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯎꯅ ꯏꯌꯥ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯥ ꯃꯆꯥꯅꯣ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯅꯍꯥꯛꯅ ꯅꯨꯄꯤ ꯍꯥꯏꯔ ꯊꯤꯖꯟꯗ꯭ꯔꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯄꯣꯛꯄ ꯅꯃꯥ ꯅꯄꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗꯅ
ꯁꯛꯈꯪꯗꯕ ꯑꯃꯒꯤꯗꯃꯛ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯀꯠꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯏ ꯅꯪꯅ ꯈꯟꯊꯗꯅ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯅꯃꯥꯅꯄꯥꯗꯤ ꯑꯋꯥꯕ ꯆꯩꯅꯥꯅ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯂꯩꯔꯦꯗꯅ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯃꯥꯟꯅꯕ ꯑꯗꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯕ ꯃꯁꯤꯒꯤꯗꯃꯛ ꯅꯍꯥꯛ ꯆꯩꯔꯥꯛ ꯐꯪꯂꯣꯏ ꯈꯟꯕ꯭ꯔꯥ ꯁꯥꯃꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯨꯝꯈꯤꯗ꯭ꯔꯦ ꯑꯣ ꯈꯣꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯖꯣꯝ ꯅꯤꯡꯊꯧꯅ ꯄꯥꯈꯠꯅ ꯁꯥꯃꯨꯒꯤ ꯃꯁꯥ ꯑꯗꯨ ꯅꯤꯛꯇꯨꯅ ꯅꯨꯄꯥ ꯃꯆꯥ ꯅꯪ ꯋꯥꯍꯩ ꯈꯔꯗꯤ ꯐꯣꯡꯗꯣꯛ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯀꯨꯏꯅꯗꯒꯤ ꯍꯣꯠꯅꯖꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯥꯡꯗꯨꯅ ꯇꯣꯛꯂꯒꯅꯤ ꯁꯥꯃꯨꯅ ꯀꯞꯂꯒ ꯖꯣꯝ ꯅꯤꯡꯊꯧ ꯑꯩꯍꯥꯛ ꯀꯔꯤꯁꯨ ꯐꯣꯡꯗꯣꯛꯔꯦ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯑꯩꯒꯤ ꯆꯝꯖꯔꯕ ꯏꯃꯥ ꯏꯄꯥꯕꯨ ꯀꯌꯥꯗ ꯑꯋꯥꯕ ꯇꯥꯍꯜꯂꯨꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯒꯤ ꯏꯔꯥꯜ ꯈꯪꯖꯔꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄ ꯃꯈꯣꯏꯒꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯈꯨꯗꯛꯇ ꯊꯦꯡꯅꯕ ꯑꯃꯨꯛ ꯐꯥꯎꯁꯨ ꯎꯗꯕ ꯃꯍꯥꯛꯀꯤꯗꯃꯛ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯠꯊꯣꯛꯂꯤꯕꯅꯤ ꯑꯩ ꯑꯁꯦ ꯀꯌꯥꯗ ꯂꯥꯜꯂꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯔꯝꯃꯤ ꯖꯣꯝ ꯅꯤꯡꯊꯧꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯇꯥꯖꯔꯝꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯐꯝꯕꯥꯜ ꯊꯛꯇ ꯐꯝꯂꯝꯕ ꯎꯆꯤ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯁꯥꯃꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯁꯥꯃꯨ ꯀꯞꯂꯤꯕꯗꯨ ꯇꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯎꯆꯤ ꯅꯍꯥꯛꯄꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ ꯎꯆꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯅꯨꯄꯥ ꯃꯆꯥ ꯃꯁꯦ ꯅꯍꯥꯛꯀꯤ ꯅꯔꯥꯏꯕꯛꯅꯤ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯅꯍꯥꯛ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯣꯔꯣꯛꯀꯤ ꯈꯣꯝ ꯑꯅꯤ ꯁꯨꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯇꯥꯕꯅꯤ ꯁꯥꯃꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯐꯔꯦ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅ ꯂꯧꯖꯒꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯩꯍꯥꯛ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯏ ꯌꯥꯔꯒꯗꯤ ꯏꯁꯤꯡ ꯈꯤꯇ ꯁꯣꯛꯇꯨꯅ ꯄꯨꯕꯤꯔꯛꯀꯦꯔꯥ ꯑꯩ ꯈꯅꯥꯎ ꯑꯁꯦ ꯈꯪꯗꯨꯅ ꯁꯤꯒꯗꯧꯔꯦ ꯁꯥꯃꯨ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯑꯗꯨꯕꯨ ꯃꯔꯨꯞ ꯃꯐꯝ ꯑꯁꯤꯗ ꯃꯔꯨꯕꯨ ꯃꯤ ꯉꯥꯛꯇ ꯑꯣꯏ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯀꯗꯧꯔꯤꯕꯅꯣ ꯎꯆꯤ ꯑꯗꯨꯅ ꯃꯐꯝ ꯑꯃꯗꯗꯤ ꯁꯣꯏꯗꯅ ꯐꯪꯂꯝꯒꯅꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ ꯖꯣꯝ ꯅꯤꯡꯊꯧ ꯏꯁꯤꯡ ꯂꯩꯐꯝ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯒ ꯇꯨ ꯑꯥꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯗꯨꯗꯒꯤ ꯏꯁꯤꯡꯕꯨ ꯁꯦꯟꯅꯕꯤ ꯃꯍꯥꯛꯇꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯔꯦ ꯅꯍꯥꯛꯀꯤ ꯑꯍꯥꯟꯕ ꯗꯟꯗꯤꯅꯤ ꯈꯟꯗꯨꯅ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯨꯔꯣ ꯍꯜꯂꯛꯄꯗ ꯑꯩꯁꯨ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯒꯦ ꯁꯥꯃꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯨꯔꯨꯝꯂꯝꯂꯒ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯎꯃꯪ ꯑꯗꯨ ꯌꯧꯔꯕꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯍꯦꯛ ꯎꯕꯃꯛꯇꯗ ꯂꯥꯏꯔꯩꯄꯥꯛꯄꯨ ꯃꯥꯜꯂꯝꯃꯤ ꯁꯥꯃꯨ ꯉꯛꯅ ꯅꯣꯔꯣꯛꯀꯤ ꯂꯩꯕꯥꯛꯇꯁꯨ ꯑꯁꯨꯝꯅ ꯐꯖꯕ ꯃꯐꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯦ ꯑꯁ ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯁꯣꯏꯕꯗꯒꯤ ꯎꯍꯧꯗꯗꯨꯅ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ ꯁꯥꯃꯨ ꯁꯨꯒꯠꯇꯨꯅ ꯑꯁ ꯃꯤꯠꯁꯤꯁꯨ ꯇꯥꯡꯈ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯑꯀꯣꯏꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯁꯥꯃꯨꯅ ꯏꯁꯤꯡ ꯑꯁꯤꯕꯨ ꯁꯦꯟꯅꯕꯤ ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯋꯥꯗꯅꯒ ꯃꯌꯨꯝꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯕꯖꯥꯠꯂꯥ ꯑꯩꯕꯨ ꯃꯍꯥꯛ ꯍꯜꯂꯛꯄ ꯉꯥꯏꯔꯕꯗꯤ ꯎꯆꯤ ꯑꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯝꯕ ꯇꯥꯔꯦ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯁꯥꯃꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯃꯆꯤꯟꯗ ꯊꯝꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯣ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯃꯄꯨ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯏꯁꯤꯡ ꯈꯖꯤꯛꯇ ꯂꯧꯖꯒꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯣ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯑꯩ ꯁꯤꯗ ꯅꯛꯅ ꯂꯦꯞꯂꯤꯕꯁꯤꯗꯤ ꯃꯥꯏꯊꯛꯄꯋꯣ ꯁꯥꯃꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯁꯥꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯌꯦꯛꯄ ꯁꯛꯇꯝꯗ ꯌꯥꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯃꯛꯅꯤ ꯃꯗꯨ ꯎꯕꯗꯅꯤ ꯁꯥꯃꯨꯅ ꯉꯛꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯟꯅ ꯃꯁꯛ ꯈꯪꯕꯒꯨꯝꯅ ꯐꯠ ꯆꯪꯁꯤꯜꯂꯒ ꯁꯥꯃꯨꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯔꯥꯎꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯅꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯅꯍꯥ ꯃꯈꯩ ꯅꯪꯒꯤ ꯃꯥꯏꯀꯩꯇꯕꯨ ꯌꯦꯡꯕꯗ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯕꯅꯤ ꯁꯥꯃꯨꯗꯨ ꯉꯛꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯑꯗꯨꯒ ꯂꯥꯏꯔꯩꯄꯥꯛꯇ ꯂꯩꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯍꯌꯦꯡ ꯁꯤꯔꯅꯤ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒꯤ ꯃꯪꯂꯥꯟꯗ ꯅꯍꯥꯛꯄꯨ ꯎꯔꯝꯃꯤ ꯑꯩꯕꯨ ꯅꯍꯥꯛꯅ ꯊꯋꯥꯏ ꯀꯟꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯄꯨꯈ꯭ꯔꯤꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯑꯔꯥꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯂꯥꯏꯔꯩꯄꯥꯛꯇ ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯑꯌꯥꯕꯁꯨ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯄꯨꯈ꯭ꯔꯤꯗ ꯂꯩꯈꯤꯗꯕ ꯑꯗꯨꯕꯨꯁꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯂꯥꯏꯔꯩꯄꯥꯛꯇ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯒꯅꯤ ꯁꯥꯃꯨ ꯅꯨꯡꯉꯥꯏꯇꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯗ ꯇꯝꯖꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯂꯥꯛꯑꯣ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯂꯩꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯧꯔꯕꯗ ꯅꯤꯡꯊꯧꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯄꯨꯅꯦꯝꯂꯒ ꯈꯨꯔꯨꯝꯖꯔꯝꯃꯤ ꯑꯗꯨꯒ ꯎꯆꯤ ꯃꯥꯒꯤ ꯃꯐꯝꯗ ꯏꯁꯤꯡ ꯑꯗꯨ ꯀꯠꯆꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯌꯦꯟꯅꯗꯨꯅ ꯊꯛꯃꯤꯟꯅꯔꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯔꯥꯎꯅ ꯅꯨꯄꯤ ꯃꯆꯥ ꯏꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯈ꯭ꯔꯦꯗ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯪꯒꯤ ꯈꯣꯏꯗꯥꯖꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯁꯤ ꯅꯠꯇ꯭ꯔꯣ
Samu Momon noklaga Lairipakta punna leminaba phangdrabasu amuktang phawbadi uzaba phangjari Jom ningthau aduna mamit adu lauthoklaga Kanana nangbu Lairipakta chatpa yaroi hairiba Ngasaina nangbu ayaba pikrabadudi Wadu tabada Samuna harauna ningthau aduda yengaklami Wafam asibu asengbari ningthau Oi apangbo ngasaina pikrabai madu phawba he khangdabrani nangbu Aihakna nangbu noroki komda lairo haiduna sap tobu thoklabadi nupi asiga khak thengna halamoine Samudo ngakna amuk hairei Adubu aibu ira leire haiduna lauthokribadaine aduga kari karamna ayaki maramda Lairipakta chatpa yabi ayaba piribano Ningthau aduna momon noklaga ahanba changyengdi aina nangi fattaba amadi afaba lamchat khangtringe matamda tawkrabani aina lanjarabana khoi mayamu nungsa marakta wana thamlaba matungda isau langhalam aigi isau aduda mipum khudingmakta sauduna loina chatki adubu nangdi ingtappi wakhal ingba miyoi oibana asawbo pumba phatharaga changeng adugidama khaurangbagi saktam aduna aina thamoi ase penkrabani Jom ningthau aduna hojikti law nakhoi ani bu Lairipakki lambida chatnanaba aihakna lamjing oiduna takpirake wase haiduna Jom ningthau aduna makhoi ani bu nakan nama makhut samduna purami adubu khanghaude Samu adu lengba yakhidre jab leptuna murti amagum onkhirami Samu ngakna Jom ningthau aihak lingbo otpa yakhidre Samu masadu swai mangba hauраklami mataw aduna nupi adu pakhatna kappa hauраklami Jom ningthau aduna mamit ushinduna yengruba matamdadi onthokpani Samu du siramdre Mana thangna thinjinduna sijaba numit adu maktada nupi adugi mapana Samu bu hidaki mahi sizinaduna kanbirami Matam kharadi China amadi awabaduna maram oiraga wakhal mangrubana magi thawai bu seire khanduna Jom ningthauna onana purakpa oirami hojikti Samu du taibang malemda wakhal tarakladuna thawai oina leiriba adubu masana hakchangda changnanabagidamok swai mangba hauribani nupi aduna yamna pakhatna Jom ningthau mahakbu mukta kanbiu aikhoi anubu khaidokna hanbigat Jom ningthau aduna yamna nungaitana nupi macha masidi aina ngamba thabak nati ayi upai karisu leite kanghaude Samugi makhut adu chena paijarambani swai mangkhirami matam kuinadagi ngaijarakpa mahak adu phangle haiduna nungaina leminaragani khanjaraga hojikti arembada tarabada thamoi sokna kaplami somda taibang malemda su Samu do mikap thoraklami aduga yamna pakana fuk hawalaklami akoibada mama mapa amadi miyam tinduna leirami Samuna amu wakhal tarakpadu ubada mayamadu haraujarami Samugi mamana kaplaga imagi bungo asi haiduna kapjarami Samudi wakhalda karisi changre kaptuna lehoribi mahaki chanajabi adugi khanbada omchaknaraklami matam maduda nupi adugi mapana Samugi lengjumda pairaga nupa macha nahak amuk nongna hingkalaklaba karisu tawraroi ko ipagumlaba aihakpu karigi hingkathalibana ai mabu yam nukshi mahak ada yamna wana aibu Lairipakta chattaba makhai ngairamlibani adubu hojikti sena khaina hanbikre magi wafam aduda mayam adudi ingakngakna tanarami Samugi mapana karino ibungo nangna nganglibadubo kanagi nupino kanagi Lairipakno nangbu wakhal amukta taro kaidobake adubu Samudi khamba yadana kaptuna leirami tanja aduda khanghaudana imung aduda mangalamaga loinana nupi ama changraklami madu ubada ahal adu momon nokjarami maramdi laklibadu mahaki sikrabi macha nupini aduga amuk nongna hingkalaktuna lakliba aduda akibasu angakbasu poktabagi maramdi mahakti michang haiba ama oibana hanana khangbadagi nachungdana harauna momon noktuna leiribani aduba mafam aduda leiriba miyam adudi kanano haiba khangdaduna wahangdi hangninglami Samu harauna sakhilabi nupi aduna su phachang selakduna Samugi makhut adu pairaduna ani adu milei haiba kawba makhai kapminaraklami adubu tanja aduda thoibadi wanthagadawre paglangda theliba ayekba saktam aduga mangda uriba nupi aduga karisu khenadaba aduda makok adu pairaduna khudak aduda wanthakhirami mayamsu thoibabu pongkhatpiraga wakhal tananaba hotnarami mikup kharagi matungda wakhal taraklami Samugi mapana ibungo thoiba kari tawrageni nahakbo thoiba nupi aduda yenglaga tu Samugi mapana kari noni tu haiboba thoiba sor thabet holaga Lairipaktagi nupi adubu mayam adunadi thajadaduna thoibana ngangliba adu karani khalami Samuna harauna kamdongna nahak mafam asida laklibana nupi aduna momon noklaga apok nongna hingkat hanba ngamba lairimbi aduna aigi awabase uraga layam tanaraga mafam asida nahaka nungaina hingminaruro haiduna bor piraga tharaklibani makoi anigi wado taraga atai adudi Summogi khangnajaba londa ngangnariboi ningduna moina thokpa pangnokda noklam adubu wari adugi atha khangba ahal amasung thoibadi khanglami thoibadi pangkida kikre nupi adubu sirubadagi helakpani khalubada adubu
ꯃꯥꯒꯤ ꯋꯥꯗꯤ ꯀꯅꯥꯅꯁꯨ ꯊꯥꯖꯗꯕꯗꯨꯗ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯑꯍꯜ ꯑꯗꯨꯒ ꯁꯥꯃꯨꯒꯤ ꯃꯃꯥ ꯃꯄꯥꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯌꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯞꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯅꯤꯗꯨ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯛꯈꯪꯅꯗꯅ ꯅꯨꯡꯁꯤꯕ ꯄꯣꯛꯆꯕ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯗꯨ ꯎꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫